Lakhipur online na putok saba July gitang ani yum sa kaisa numit ki Khomjinba Pao tabirase. Ahanbada maruoy Pao. Mukhyamantri ki gari da botol langkhiba ki thodok pu yaning da phongdokladuna Barak Tampak ki jila ahumdasu pendaba ki kholaw lawkhre. Srimanta Sankardev Kala Khetra da pangthokadaba ani suba phase ki workshop kamari leinana Silchar amadi Lakhipur da audition pangthokre. Dhanamanjuri University da Statistics ki matangda numit nini ki oiba National Seminar pangthokre. Manipuri jagoi ki matangda nongmagi oiba seminar amadi workshop Agartala da pangthokre. Zairol pokpi amasung uchathol khungangi mafam singati humbagi thabak sathapada khujuk khulai kyamaram phagatkre. Union Cabinet na National Sports Policy lisingani kunmanga gi ayaba pire amasung team tarataruk na saruk yaduna Jiribamda 6A side football tournament makhachathari. Haujik mapungoiba pau tabirase. Haukiba Jun gitang kuntrada Mukhyamantri Dr. Himanta Biswa Sarma gi garida Golaghat ki mafam amada Congress ki thaumi kharana butol langkhiba gi thodok pu yaningba phongdokladuna ngarang Barak Tampak ki jila ahumdasu pendabe ki kholaw lawkhre. BJP ki Sribhumi jila Juba Morcha ngarang New Karimganj rail station ki mamangda National Highway lambi thingduna Congress ki mayok ta pendaba phongdokhe. Thauramadu Mantri Krishnendu Pal Rajya Sabha ki hanagi MP Mission Ranjan Das BJP ki Sribhumi jila ki Sabhapati Sanjeev Panik amasung atai dol gi miyoi kya na saruk jakhi. Thodok asigi matangda pendabe ki kholaw Kasar amasung Hailakandi jila ta supangthokhe. Assam Ethnic Cultural Harmony and Exchange Mission gi Guwahati gi Srimanta Sankardev Kala Khetra da pangthokadoriba anisuba phase ki workshop kamari leinana ngarang Lakhipur Khuno gi mandop achobada audition gi thorom pangthokre. Sangamai Mohan Singh na thorom mapu oiraga Kala Khetra Guwahati dagi Purnima Bongjang na luchingba expert kangbu ama saruk yakhi. Thoramda Leisungbam Robindro, Posongbam Rajendra, Yengkhom Rajbihari, Nipendra Sharma amadi Ingudam Nilbir na chingba miyoi kaya na saruk jakhi. Selection ki thoram asida jagoi isei na chingba nat ki oiba thorom kaya Manipuri Sahitya Parisad Assam gi Lakhipur District Committee amasung Kasar District Committee gi tongan ba artist sing na lanthokhi haina Sangamayum Ibok Pisak amasung Khomdram Buddhachandra gi pau amada khangalakli. Srimanta Sankardev Kala Khetra da haukiba chahi dagi pangthoktuna lakpa Assam gi tongan bafuruk ki nat ki Cultural Exchange Mission gi ahanba tangkak ki project loikraba matung anisuba tangkak ki oina pangthokadoriba workshop kamari leinana Silchar Itkhola da leiba Assam Manipuri Kala Academy ki makhada Jun gi tang kunthra da tongan ba kala gi lamda saruk yakhiba artist sing gi audition changyeng pangthokre. Kala Khetra dagi lengbirakhiba Madam Purnima Bongjang na luchingba expert ahumna audition adukup na yengsin biduna audition gi thorom adu mai pangna loisin khe haire. Manipur gi Dhanamanjuri University gi Statistics Department na IQAC ga pusamna duna Jun gi tang kunma panam sum kunthada numit nini gi oiba National Seminar ama University asigi New Science Block ki conference hall da pangthokre. Transdisciplinary research with statistical applications haiba hiram da pangthokkiba thorom asida Professor N Sarat Singh na convener oibikhe. Thorom gi chairman na Department of Statistics ki head oiriba Dr. Oinam Tombana oibikhe. DM College of Science Imphal gi principal Professor Khetrimaim Birbal Singh na thorom mapu oiduna pangthokkiba thoromda Dhanamanjuri University gi Honorable Vice Chancellor Professor W. Chan Babuna chief guest oina saruk jakhe aduga IQAC ki director Professor R.K. London Singh na guest of honor oibikhe.
Manipuri jagoi gi lamda Tripura amasung Santiniketan ga mari lainana Sanskar Bharati Tripura Prant na sinduna nongmagi oiba seminar amadi workshop ngarang July gi tang ama Agartala town gi Tarani Huts ta pangthokre seminar adu chief guest oikiba West Bengal gi Vishwa Bharati Sangit Bhavan gi assistant professor Dr. Sumit Basuna haudok pikhi guest oina Santiniketan da Manipuri jagoi haudok piramba Nritya Guru Buddhimanta Rajkumar gi masunumpa R.K. Tarunjit Sagnai Ravi Kalakar Tithi Dev Burman Tripura Government Music College ki Manipuri jagoi ki oja Bankim Sinha amadi Khwai gi Pratima Sinha na chingba mioi sina saruk jakhi jagoi gi workshop amasung demonstration da Dr. Sumit Basuna Rabindranath Tagore na Santiniketan da Manipuri jagoi haudokhi bagi pandam hongdokhi bagaloinana Manipuri jagoi gi performance mahakna utki workshop aduda mahiroi kunthra romna saruk jakhi haina Agartala dagi phangba pawa sina haire Ngarang ayuk pung 11:30 rom taba matamda akagnamba pau phangbadagi Jairul Pokpi amasung Ujathol khungangi mafamsingda thihumbagi tapak sitabada khuju khulai kamarom phagatkhre pau adu phangbaga Jiribam District Police Taret Suba ARB CRPF ki mioi sing amasung Assam Rifles na punna changsin kiba khongjang amada khuju khulai amasung atai potlam kamarom phagat pangamkhre haina Jiri News Network tagi phangba pau asina haire Humutra Taruk Suba Ban Mahotsav ki Chayol Tharong Ngarang Jiribam District tasu Divisional Forest Office Jiribam na sinduna Jiri College ta pangthokre Thoramda Jiribam gi DC Krishna Kumar IAS SP Sheikh Muhammad Jaib Zakir IPS amadi DFO Elangwam Nirmala Chanuna mathangsidna Chief Guest of Honor amadi President oina saruk jakhe Thoromga mari lainana DC Krishna Kumar na luchingduna Jiri College ki campus ta uchara thakhe Thoramda CO 7 IRB Semi Ramror ADC TH Manoranjan CO 156 Battalion CRPF Kanhaya Singh ZEO Jiribam TH Amurasi Chanu DIO N Vidyananda District Level Officer Singh Forest Division ki Official Singh Few ki Member Singh Jiri College ki Oja Singh amadi Mahiroi Singh Thoromda saruk yakhe Palonghat Cluster amasung Singirbon High School na kusamna duna National Statistics Day ki thoram Singirbon High School da haukiba June gi tang 18 da pangthokre school asigi oja makok Muhammad Jamaluddin na maira chokatuna hodoki ba thoram da mahiroi singi oiba statistics da yumpham oiba quiz art competition amasung mathematics activity kaya pangthokhe quiz da Sarita amasung Devinita art da Albina amasung Leisna Chirom aduga mathematics activity dana Jolie amasung Merina ahanba amasung anisuba mana phangke father of the Indian statistics Prasanta Chandra Mahalanobis saktam yakhibi class 9 gi mahiroi Kabita dasu mana pekhi school asigi angka amasung bigyan gi oja ki Karuna Murti Mishra dasu memento piduna ikai khunakhi Pradhan Mantri Narendra Modi na luchingba Union Cabinet nangarang National Sports Policy lisingani kunmanga gi ayaba pikre anoba policy asina laibaka sigi sana khonabagi lamda achauba ahongba poraknaba amadi kumja lisingani ga kunthra tarukta laibaka sida Olympics pangthokpagi pandam thamle anoba policy asina ariba lisingani ga subna amagi sports policy gi mahut silagani anoba policy asigi maroiba pandam di malemgi thakta Bharatpu sana khonabagi lamda mapangal lehenba amadi sana khonabagi infrastructure phagadan bani asitanatana sports medicine amasung technology se janaduna sanaroi singi performance hegahanba amadi private sector saruk jahanduna sana khonabagi lamda selthum ki pipam phagahan bagi pandam su thamle Ujathol Pioneer Club Jiribam na sinduna club asigi sanabungda team tara tarugna saruk jaduna sanariba ahanba 6 side football tournament lisingani ga kunmanga gi ngarang sanakiba preliminary group league round gi ahanba match ta Kasimpur FC na Oriental Club Ebu goal ani amada maithiba piki ani suba match ta Young Star FC na Oriental Bibu goal manga sinuda thoiki ahum suba match ta na MSUC na Kraidabu goal ani sunuda maithiba piki match sing asi visual amadi Basan Singh na conduct tobiki tournament asigi ngasi sanagadaba ahanba match nungthil gi pung ani makhai taba matamda LEC ga Sonapur GPSA ga sanagani
Anisuba match da nungthil gi pung 3 kunda Sunrise Club ka JMYC ga aduga suba match nungthil gi pung 3 da UPCB ga YLC ga sanaragani. Energy Healing Center Rongpur da computer gi matenga anauba madi ariba anabasingo computer gi matenga layong khangdokpuna layenba hausare computer gi matenga makal makagi anabasingi report lopokuna haksangi awat machal kaya lenkhanana ba amadi supplement piduna naturopathy amadi magnetotherapy na layeng bajaragani maruwaina nupi gi laina sing I watpa angang khawgi laina angang oidaba nupa singi phambi sonbgi laina prostate gland chawthokpa kidney amadi ising mari gi anaba nung leiba sinus diabetes BP stroke paralysis nerve amadi brain gi anaba khwang naba khutang chippa spondylitis phai chingba liver amadi chakhau gi anaba piles wakhal gi anaba tumba yadaba so chinba gi laina sine chingba layang da yaragani loinana matam sangna hu chemba hidak charakpadagi side effect amadi ida hu chemba toxin leirakpa I watpa gi anaba koktanaba amadi steam bath ki kudongsa balejare Silchar Rongpur Part 2 gi stone crusher manakta leiriba Energy Healing Center da asimak lengsimbirabu mangjongna appointment ki damak mobile number 9395732456 number asida call to birakna bakhangajari Nungairaba pau Mahiroi singi damak Silchar da apapa PG ama thaurang tawduna leire Athokpam boys PG na larik laisu paba ki kudong saba chaba thakpa masung laifam gi kudong saba kudingmak pijari single room double room lonana free wifi water purifier gi kudong saba su thamjari PG asigi mapusu maitaini Silchar Sonai Road ki Holy Cross ka hek naknana Syam Sundar Sarani Mizoram Circuit House ki opposite tani Sahar ki Nilkhong badagi thaptakna main road tagi supna tagi meter chani yankhai rom tamak changlaga leiri akupa marol gi tamak mobile number 8876410921 natraga 6002537993 number asida pau phongna binaba athokpam boys PG gi maige tagi khanganjari Lakhipur online channel asibu yengbiri basina pawa sibu like amati share tawbiu amati hojik phawa channel asibu subscribe tawbidri basina subscribe tawbiu Aroibada maruoiba pau amukhanna Mukhyamantri gi gari da botol langkhibagi thodokpu yaningdaba phongdokladuna Barak Tampak ki jila ahumdasu pendabagi kholaw lawkhre Srimanta Sankardev Kala Khetra da pangthokadaba anisuba phase ki workshop kamari leinana Silchar amadi Lakhipur da audition pangthokre Dhanamanjuri University da statistics ki matangda numit ini ki oiba national seminar pangthokre Manipuri jagoi gi matangda nongmagi oiba seminar amadi workshop Agartala da pangthokre Zairol pokpi amasung uchathol khungangi mafam singda thi humbagi thabak sathapada khujuk khulai kyamaram phagatkhre Union Cabinet na National Sports Policy lisingani kunmanga gi ayaba pire amasung team 13 na saru yaduna jiribamda 6A side football tournament makha chathari Lakhipur online YouTube channel gi pau sandhok chaba ngasigi oinadi matang asida loijare